Ngairanumida wairam phongkhiba panam pausi dagi maruoiba pau khara khangasaraka miyamda khudo tamjike MIC na Kuki jo group singa ngarang siro sampur da wari sana kharabasu lambi sing adumak thingli highway thungbagi khongjang hangdoknaba gi matangda Ministry of Home Affairs ki mihikangu amalaktuna ngarang siro sampur da Kuki jo group singi lusingba singa wari sana kharabasu siro sampur amasung kangpopi da national highway thungbagi khongjang di makhata na satari Press na phongba pauda Ministry of Home Affairs ki advisor Northeast AK Misra ni lusingba mihukangu amalaktu na ngarang Kuki jo group singa wari sana khibane free movement ke mayokta lusingna khongjang siliva Committee on Tribal Unity Kotu gi maike dige Central Official singa kangpopi do oina mi pangthoknaba demand tawkhibane aduma pu AK Misra ni lusingba MIC gi team aduna kangpopi district ki Mihui Kuki jo Council gi headquarters lairiba Chursampur da oina laktuna mifam adu pangthokibane mifam adu da kotogi lusingba singsu saruk yakhi aduma pu mifam adu da kari da khanakhibagi haibade chapchana khangba ngamde free movement ki mayokta tha asigi Nepal da khongjang jangsimbaga loinana security force amade khongjang jangsileba singi marakta mungnarakpadagi misi mina amade aso apan kya nangkhibane Numi asidagi Kuki jo Council yauna Kuki jo group sina Kuki taba mafam singda matang kaktuna tote sa taong ki khongjang jangsilakibane Kuki jo singi chaba political solution ama laktriba fawba National Highway da chathariba athingba asi aduma makhata na chathakigani haina Kuki jo group singi maikedige phongdorakpaga loinana numit adu da laikhidaba lagol thangsim sit ki hakchang ngasi phawba lairon chandana lairibane Tha asigi Nepal gi lambi thingbagi akanba khongjang jangsilakpadagi nomagi tangai phadaba polam sing puba gari sing highway sing da sanga pangamdana panduna lairibane asigumba phibam ama lakliba asigi matangda Kuki jo group singa wari sanaduna yanaba ama puraknaba Ministry of Home Affairs ki mihukangu adu lakhibane ngasi sumakhata na Kuki jo nupi chingne Impal Bisnupur maikedi gi Chursampur da lakpa Nan meitei community ki yauna gari ayamba district asida sanghandana mamai leiduna halanki adubu tangai phadaba polam sing maru oina seng alu LPG na chingba polam sing purakpa gari sing na sanghangani amade Chursampur da leiba miyoi sing yorakpa gari sing su athingba thamloi masina tana atai community ki lanai gari amata district asida changba yaroi haina khongjang aduda saruk yakhiba marsi thangsi kaubi nupi amana phongdoke Mahairoi sing government ki thabak tawba nupi sing mahairoi nupi macha sing yauna puna Kuki jo community ki nupi chani romna amuba phijol setuna district border da lambi da phamjinduna khongjang jangsimba sing Bisnupura amasung Chursampur district anigi taina baba phardon da laiba army amade central forcing na khongjang jangsimba nupi sing takthokpagi thabak chathakhi Indigenous Tribal Leaders Forum ITLF Women Wings na sinduna jangsingi ba khongjang aduda Political solution puraktana free moment yaroi matam kuina satnagadaba santi ama aikoina pami matam khara khal satnagadaba lengaki policy yaba ngamloi haina iba banner sing sizinake panba yabade February mapolda Chief Minister Nongthoma Biren pham thadokkaraba matung February 13 dege Manipur da President rule thamlakhibane amaromna tha asigi amada Union Home Minister Amit Shah na Chair lautuna Delhi da awangba thaki security mifam ama pangthoktuna March Nepal dagi Manipur gi lambi khudima hangdoktuna apanba leitana mipum khuding chathangani haina Union Home Minister na lauthokibane adubu Kuki jo group singi maikedi makhoigi demand pangdriba fawa free moment gi thorang yaroi haduna National Highway tingbagi akanba khongjang March 9 dagi jangsimba horakibane makhata rapa pauda Joy Kumar NPP State President phamdagi lauthoknaba demand tawrakhrei Kuki joba mitomne haiba miyoi singi lengak makhada aikoi leiba ngamloi Kuki Alliance NPP Manipur Unit ki President su oiriba hanigi Manipur DGP Yumnam Joy Kumar na phongdokhibo afam Kuki jo miyam gi mayokta phongna singnabane haina maral siraduna Kuki Alliance for Nampi ewangning kanamna kanna yaningdaba phongdorakli lonina Kuki joba mitomne haiba miyoi singi lengak makhada aikoi leiba ngamloi haina phongdorakli NPP Manipur Pradesh ki President Y. Kumar na Kuki jo miyambo singnaduna phongna wangang khiba adugi matangda party asigi maikedi sengdorakadabani haina Kuki Alliance asigi maikedi demand tawraduna political party asina Kuki jo miyam gi mayokta asigumba wangang bagi
ayaba pibra haina hangbaga loinana mahakpu NPP Manipur Pradesh President Phamdagi lauthokadabane mahakki mangakanba amadi community amabu singnaduna ngangliba wafam asimangna Kuki-jo community gi mathakta chathariba screening campaign hena mayek senghali hairi Yumnam Joy Kumar mahak masama DGP oina phampuringai matamda lamdam asida masing thingamdaba phe encounter gi thodok singthoktuna mahak masamaki community na fawba mahakpu yaningkhidabane mahaki matik chadaba mawongna mahakpu matam amada finance minister gi pham lauthoktunay mahakpu ikaiba pikhrabane asigumba misak amana community amadagi mayokta wangangnabagi moral authority laite Kuki-jo sing Myanmar dagi ne haina phongdokhibo wafam chemjin sajinba aramba wari ne Manipur na India da pandringai gi chahi kaya gi mamangdagi Kuki-jo miya Manipur da khunda leitaduna leire haibase British ki record na lengdraba pramane haina su phongdorakli record ki matangda palladuna Kuki alliance asin hai Kuki na national highway thingmagi khongjang changchili haibase aranbane miyamgi nongmagi tangai phadaba potlamsing puba garising adumak lambi asida service tawri micha miyamgi chathok chachin tawbada athingbu thamde chanaba chinjak thau amade medical aid na chingba puba garising chathok chachin tawbada athingba thamkhiba leite Kuki khulsing mai thakhiba Kuki miyambo haliba amade nupibu khongoinaba khulai paiba meitei group khaktabu yaningdaba phongdokpani haide Kuki Alliance for Nampi Ewaking kanamna makha taraduna istelenga kiluchingba singna Kuki singa hak khonggaungna duna lakli asigumba meitei na dominant tawba lenga amage makhada leiba khoina pamdei amani Kuki-jo singbu mapan lamdagi changlakpani hairiba miyoising asina paiba lenga ki makhada aikhoi leiba ngamloi haina su phongdorakli makha tarapa pauda kangpau pilan silapa yadana gari chamri ki yankhai hena panduna ngasi chu leire Kuki-jo group singna tha asigi Nepal-dagi matam kaktana Kuki-gi area da tote sadang chatharakpana maram oidina haukiba numit marini asida kangpau pilan silapa yadana thau LPG amadi nongmagi tangai phadaba potlamching yawba gari sing loinana passenger pusilakpa bus sing yaungna Senapati district ki maphamsingda panduna leire press na phangba paugi matung inna tote shutdown na maram oidina Imphal yorakadaba gari kaya Senapati amadi Nagaland gi sarukta haukiba numit marini asi panduna leire mauge lansilaktuna Senapati district headquarter yauna hembung amasung ti khulen police post phawbada pochai puba amade passenger puba puna gari chamri ga yankhai hena panduna leire ngasi phawba Senapati district ki maphamsingda panduna leiriba gari sing asigi manungda nomagi tangai phadaba potlamsing puba gari chamri ga taraga mapal thau puba gari tarag humdoi passenger puba bus kunga mari amade winger ahum panduna leire panduna leiba numit marini sujilakpa asina maram odina gari driver amade handyman sing lonina passenger sing kham thengna awaba mayuknare driver handyman amade passenger singi maikejegi lengangna athubada panduna leiriba gari sing Imphal yoroknaba simbiyo haina pungning singsilakli makha tarapa pauda free movement gi mayokta khongjang changsindina irang haubada laikhidraba lagol thang singchik ki ashiba hakchang loukhre tha asigi Nepal da Home Minister Amit Shah na free movement yahallo haiba akanba instruction gi matung inna Manipur lengangna akanba security ki checksin tharanga lonina hangdoknaba inter district bus service numita Kangpopi district ki manung chamba gampi phai security amade Kuki ani ki marakta thokhiba muknabada laikhidraba lawol thang singchi ki ashiba hakchang asi committee on tribal unity kutu amade laikhidraba gi imung manugi miyoisingna loukhre makha tarapa pauda Kuki na meitei thingli athingba hangdoknaba nagana warning tawre Union Home Minister na national highway singda kanagi su athingba leitana chappa yanaba lakhapa khongthangda Kuki singna ayepa pirubagi thokhiba irangna ngasi phawba Kuki na national highway sing yaungna Kuki singna khundaba maphamsingda tote shutdown tawduna leire Kuki singna tawningba tawduna tote shutdown tawriba ase kariguma lengangna loisindrabadi maduda tholapa apha phata khudingmak lengangna pugadabane haina Naga People's Organization NPO na lengangta warning tawkhre